ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯗꯤ ꯐꯅ ꯑꯁꯣꯏꯕ ꯑꯣꯏꯁꯅꯨ, ꯐꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯝꯕ ꯑꯣꯏꯁꯅꯨ, ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯃꯤꯠ ꯇꯥꯡꯕꯒꯨꯝ, ꯃꯅꯥ ꯄꯪꯕꯒꯨꯝ, ꯇꯨꯃꯤꯟꯅ ꯈꯪꯗ ꯎꯗꯕꯒꯨꯝ ꯂꯩꯁꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯤꯆꯝ ꯑꯃꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯃꯌꯥꯝ ꯆꯪꯗꯅ ꯈꯣꯡꯒꯣꯏꯅꯕꯤꯕ, ꯇꯨꯍꯠꯄꯤꯕ ꯃꯁꯤꯅꯤ꯫ ꯑꯃꯗꯤ ꯁꯃꯥꯖ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯍꯟꯕ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯔꯥ? ꯁꯥꯖꯧ ꯈꯨꯜ ꯑꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯃꯗꯤ ꯂꯧꯌꯥꯝ ꯆꯥꯕ ꯃꯤꯁꯛꯅꯤ꯫ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯃꯤꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯈꯜꯂꯤ꯫ ꯃꯁꯤꯃꯛ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯕ ꯃꯆꯥꯅꯨꯄꯥ ꯒꯣꯔꯣꯕꯥ ꯑꯁꯤꯁꯨ ꯃꯄꯥꯒꯤ ꯃꯆꯥ ꯎꯒꯤ ꯃꯍꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯒꯣꯔꯣꯕꯥ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯏ꯫ ꯐꯧ ꯕꯣꯔꯥ ꯍꯨꯝꯐꯨꯁꯤ ꯈꯛ ꯊꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯣꯏꯅ ꯂꯧꯔꯤꯕ ꯃꯇꯝꯁꯤꯕꯨ ꯀꯩꯅꯣ? ꯅꯠꯇꯦ, ꯅꯣꯏꯒꯤꯁꯦ ꯊꯕꯛ ꯁꯨꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯁꯥꯟꯅꯔꯤꯔꯕ? ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯑꯍꯟ ꯑꯣꯏꯔꯕ ꯆꯥꯎꯕꯅ, "ꯏꯕꯨꯡꯉꯣ, ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯈꯨꯔꯥ ꯍꯣꯏꯁꯤ ꯋꯥꯃꯟꯈ꯭ꯔꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ, ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ." "ꯑꯣ, ꯌꯥꯝ ꯄꯣꯊꯥꯕ ꯄꯥꯝꯃꯒꯅ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯗꯕ ꯇꯥꯕꯅꯤ ꯀꯣ? ꯄꯣꯊꯥꯔꯣ, ꯐꯖꯅ ꯄꯣꯊꯥꯔꯣ." ꯏꯕꯨꯡꯉꯣ, ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ. ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ. ꯉꯁꯥꯏꯈꯩꯗꯤ ꯀꯩꯗꯧ ꯂꯩꯒꯦ? ꯊꯕꯛꯇꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯕꯛ ꯂꯥꯛꯏꯒꯦ? ꯅꯌꯨꯝꯗ ꯇꯨꯝꯃ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯖꯧꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯀꯩꯗꯧꯔꯦ ꯏꯄꯥꯒꯤ ꯒꯣꯔꯣꯕꯥ? ꯄꯥꯕ, ꯃꯣꯏꯁꯤ ꯊꯕꯛ ꯁꯨꯕꯗ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯦ. ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯐꯝꯗ ꯂꯩꯊꯣꯛꯑꯝꯕꯒꯤ ꯈꯨꯠꯁꯨꯃꯟꯁꯤ ꯄꯤꯔꯣꯏꯅ ꯍꯥꯏꯔꯝꯃꯤꯕ." "ꯄꯤꯔꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯀꯩꯗꯧꯔꯨꯅꯦ? ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯗ ꯁꯦꯜ ꯄꯤꯌꯨꯗꯅ." "ꯏꯕꯨꯡꯉꯣ ꯁꯥꯖꯧ, ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯠꯆꯗꯦ. ꯉꯁꯥꯏꯗꯒꯤ ꯐꯧ ꯕꯣꯔꯥ ꯃꯌꯥꯝ ꯑꯁꯤ ꯊꯥꯡꯕꯗ ꯋꯥꯃꯟꯈ꯭ꯔꯗꯅ ꯉꯥꯏꯍꯥꯛꯈꯛ ꯄꯣꯊꯥꯖꯕꯅꯤ. ꯈꯨꯠꯁꯨꯃꯟ ꯄꯤꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ." "ꯇꯥꯅꯤꯡꯗꯦ ꯑꯍꯟ. ꯑꯍꯟ ꯑꯗꯨ ꯑꯣꯏꯔꯒ ꯇꯥꯠꯄꯥꯠ ꯌꯥꯝ ꯇꯧꯔꯗꯤ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯂꯥꯛꯄ ꯌꯥꯔꯣꯏ." ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯋꯥꯅ ꯁꯨꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯄꯣꯊꯥꯕꯒꯤꯗꯃꯛ ꯃꯤꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗු ꯅꯝꯗꯅ ꯄꯤꯔꯝꯗꯦ꯫ ꯑꯍꯟ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯥꯖꯧꯒꯤ ꯅꯨꯄꯤ ꯑꯄꯥꯕꯤ ꯃꯤ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯕ ꯁꯈꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯄꯥꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ, "ꯑꯁ, ꯌꯨꯝꯗ ꯀꯩꯗꯥꯅꯤ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ. ꯍꯥꯏ, ꯅꯣꯏ ꯀꯅꯥꯅꯣ? ꯌꯨꯝꯁꯤꯒꯤ ꯃꯤ ꯄꯔꯞ ꯀꯧꯊꯣꯔꯛꯑ ꯆꯠꯂꯣ. ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯍꯩꯅꯗꯦ." ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ, "ꯐꯅꯤ ꯏꯃꯥ ꯏꯕꯦꯝꯃ. ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯀꯩꯅꯣ ꯃꯅꯥ ꯂꯣꯏ ꯄꯪꯉꯕꯣ? ꯂꯣꯏ ꯁꯤꯔꯕꯣ? ꯑꯝꯇ ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯌꯨꯝꯁꯦ..." ꯃꯄꯥꯟꯗꯒꯤ ꯈꯣꯟꯗꯥ ꯌꯥꯝ ꯍꯥꯎꯇꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯈꯤꯅ, "ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ? ꯍꯣ, ꯇꯥꯔꯦ. ꯀꯅꯥꯅꯣ? ꯍꯩꯃꯥ, ꯏꯅꯝꯃ ꯍꯣꯏ ꯑꯣꯏꯔꯦ. ꯀꯩꯅꯣ, ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯡꯒꯣꯜꯁꯤꯗ ꯑꯝꯇ ꯀꯥꯈꯠꯄꯤꯔꯛꯑꯣ. ꯐꯤꯗꯥ ꯁꯣꯝꯗ ꯑꯝꯇ ꯂꯦꯡꯁꯤꯟꯁꯤ." "ꯌꯥꯔꯦ, ꯑꯩ ꯅꯣꯏꯒꯤꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ." ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯆꯕꯨꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯈꯤ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ꯫ "ꯁꯦ, ꯁꯤꯅ ꯅꯆꯥꯅꯨꯄꯤꯗꯨꯒꯤ ꯏꯖꯠ ꯃꯃꯟꯅꯤ. ꯉꯔꯥꯡ ꯑꯍꯤꯡ ꯏꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯝꯕꯒꯤ..." "ꯀꯩꯅꯣ ꯏꯅꯝꯃꯅ ꯇꯧꯕꯤꯔꯛꯏꯁꯤꯕꯣ? ꯁꯦꯜ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ. ꯑꯄꯥꯕꯤ ꯑꯩꯅ ꯄꯤꯊꯣꯛꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯗꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯈꯪꯖꯤꯟꯕ ꯐꯩ. ꯁꯦꯜꯗꯣ ꯄꯥꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ." "ꯀꯩꯅꯣ ꯏꯅꯝꯃꯅ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯏꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯤꯁꯤꯡꯁꯦ ꯑꯩꯒꯤ ꯃꯤꯅꯥꯏ ꯐꯥꯎ ꯑꯣꯏꯅꯤꯡꯗꯦ. ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ. ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜ ꯇꯥꯔꯕꯣ ꯅꯪ?" "ꯍꯦꯔꯥ, ꯀꯩꯅꯣꯗ ꯏꯅꯝꯃ, ꯏꯆꯥꯅꯨꯄꯤꯕꯨ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯆꯦꯟꯕꯤꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯅꯝꯃ ꯍꯣꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯍꯣꯏ, ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯆꯥꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯆꯦꯜꯂꯛꯑꯦ,
ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯏꯃꯥ ꯅꯨꯄꯤꯗꯣ ꯄꯥꯝꯗ꯭ꯔꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯒꯤꯅꯤ ꯃꯃꯥ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯀꯅꯥꯅꯕꯨ ꯄꯥꯝꯗꯣꯏꯅꯣ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯅꯆꯥ ꯅꯤꯉꯣꯜꯕꯣ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯑꯗꯨ ꯎꯁꯤꯠꯇꯕ ꯏꯆꯥ ꯅꯨꯄꯤꯁꯤꯕꯨ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏꯗꯤꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯏꯅꯝꯃ ꯍꯣꯏꯒꯤ ꯅꯃꯤꯠꯇꯨꯗ ꯇꯧꯅꯨ ꯑꯗꯨꯝꯅ ꯉꯝꯃꯦ ꯍꯥꯏꯗꯅ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯑꯕꯗꯤ ꯋꯥꯁꯦ ꯌꯧꯔꯅꯤ ꯏꯁ ꯅꯪꯅ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯑꯒ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯩꯈꯣꯏꯗ ꯍꯩ ꯁꯈꯤ ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕꯅ ꯐꯅꯤ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯧ ꯀꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯒꯦ ꯅꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯔꯕ ꯅꯣꯏꯗꯤ ꯅꯣꯏꯒ ꯃꯥꯟꯅꯕ ꯊꯥꯛꯇ ꯂꯩꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯏꯅꯝꯃ ꯑꯗꯨ ꯅꯕꯨꯛ ꯆꯦꯟ ꯄꯤꯛꯄ ꯑꯁ ꯆꯠꯁꯤꯜꯂꯛꯑꯣ ꯌꯥꯔꯦꯁꯦ ꯍꯩ ꯅꯣꯏ ꯀꯅꯥꯅꯣ ꯆꯠꯁꯤꯜꯂꯛꯑꯣ ꯌꯥꯔꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯁꯈꯤ ꯇꯥꯔꯤꯕ ꯁꯦꯜꯗꯨ ꯁꯠ ꯈꯣꯟꯖꯤꯟꯗꯨꯅ ꯇꯥꯟꯅꯔꯒ ꯑꯄꯥꯕꯤ ꯇꯝꯅ ꯂꯪꯊꯣꯔꯛꯏ ꯍꯩ ꯁꯥ ꯄꯣꯈꯣ ꯅꯣꯏꯒꯤ ꯁꯦꯜꯁꯦ ꯂꯥꯏꯔꯁꯨ ꯏꯆꯥꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯆꯥꯒꯗꯕ ꯃꯃꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯄꯣꯈꯣ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯑꯄꯥꯕꯤ ꯍꯟꯅ ꯌꯦꯡꯕ ꯆꯠꯈꯤ ꯁꯈꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤꯕꯗꯨ ꯇꯥꯔꯛꯏ 이마기 타도이 까리기 이사는 까삐노 ꯑꯗꯨꯝꯅ ꯀꯞꯀꯅꯨ 이마 ꯅꯨꯡꯉꯥꯏꯇꯦ 이마 ꯀꯩꯅꯣ ꯃꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯁꯤꯕꯨ ꯃꯐꯠ ꯄꯤꯗꯨꯅ ꯂꯩꯕ ꯌꯥꯕ ꯄꯣꯠꯂꯣ ꯑꯩ ꯇꯥꯡꯒꯣꯔꯣꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯃꯥꯒ ꯋꯥꯔꯤ ꯆꯞ ꯆꯥꯅ ꯁꯥꯟꯅꯔꯨꯒꯦ 이마 ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯉꯥꯏꯈꯣ 이마기 타도이 ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯅꯪ ꯇꯥꯔꯦꯗꯅ 이마 ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯁꯨꯝꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯇꯥꯡꯒꯣꯔꯣꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ 이마 ꯑꯩꯕꯨ ꯀꯥꯎꯒꯅꯨ ꯑꯩ ꯆꯠꯀꯦ 이마 ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕꯤꯕ ꯑꯩꯕꯨ ꯂꯧꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯆꯦꯟꯕꯤꯔꯤꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ 이마 ꯊꯥꯗꯣꯏ 이마ꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯥ ꯍꯥ ngasi nang goroba gi wakal thadokadabani hairibasini ko moi mi oirasu sagi wakal chenba mi singduga ne amuk hana onsinaba yaroi ima samna ikai battopa nagam kani kaglabadi ai ma na haiba yaramoi dabani ima ai na di ma but moi sengna nuksirubagi ma airo ai ngasi mayam hangda chopai kai banangisi boima kapkano isasudi ꯑꯁꯨꯝꯅ ꯍꯥꯟꯅ ꯃꯣꯏꯒꯤ ꯃꯔꯝꯆꯠ ꯈꯪꯍꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯌꯨꯝꯗ ꯍꯌꯦꯡ ꯏꯆꯥꯅ ꯂꯩꯔꯕꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯗꯧ ꯅꯠꯇꯦ ꯄꯥꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯌꯦꯡ ꯍꯥꯠꯄꯤꯔꯝꯗꯅꯕ ꯃꯣꯏ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯃꯣꯏ ꯃꯤꯕꯨꯅꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯅꯤ ꯃꯣꯏ ꯊꯥꯗꯣꯏ ꯑꯃꯗꯤ ꯒꯣꯔꯣꯕ ꯑꯅꯤꯁꯤ ꯈꯪꯅꯗꯨꯅ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯕꯅꯤ ꯑꯗꯨꯒ ꯒꯣꯔꯣꯕ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯉꯕꯗ ꯊꯥꯗꯣꯏꯕꯨ ꯄꯥꯝꯃꯛꯇ꯭ꯔꯗꯨꯅ ꯃꯃꯥ ꯊꯥꯔꯛꯇꯨꯅ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯄꯤꯍꯟꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏꯅ ꯒꯣꯔꯣꯕꯕꯨ ꯎꯅꯁꯤ ꯍꯥꯏꯔꯕꯁꯨ ꯒꯣꯔꯣꯕꯅ ꯌꯥꯈꯤꯗ꯭ꯔꯦ ꯂꯝꯄꯥꯛ ꯃꯁꯤ ꯑꯗꯨꯗ ꯒꯣꯔꯣꯕ ꯃꯥꯒꯤ ꯈꯧꯕꯨꯉꯥꯏ ꯑꯅꯤꯗꯨꯅ ꯃꯁꯥꯗꯨ ꯅꯝꯗꯅ ꯂꯩꯔꯤ ꯍꯩ ꯑꯃꯨꯖꯥꯎ ꯍꯩ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯏꯔꯣꯏ ꯃꯅꯝ ꯅꯝꯕ ꯀꯣꯛ ꯄꯥꯏꯔꯤꯅꯦ ꯇꯧꯔꯤꯗꯣ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯏꯌꯨꯅꯦ ꯐꯅꯤ ꯄꯥꯏꯖꯒꯦ ꯑꯉꯝꯕ ꯊꯣꯏꯕꯅ ꯑꯉꯝꯕ ꯊꯥꯗꯣꯏꯒ ꯑꯉꯝꯕꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕ ꯅꯣꯏꯅ ꯏꯃꯥ ꯏꯕꯦꯝꯃꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯍꯥꯏꯐꯦꯠ ꯇꯥꯖꯍꯧꯕ ꯃꯥꯒꯤ ꯏꯖꯠ ꯃꯃꯜ ꯑꯣꯏꯅ ꯁꯦꯜꯁꯨ ꯄꯤꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯄꯥꯝꯃꯝꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯗꯣ ꯄꯥꯝꯃꯛꯇ꯭ꯔꯦꯗꯨꯅꯅꯦ ꯑꯃꯨꯖꯥꯎꯅ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯉꯝꯕ ꯄꯥꯝꯗ꯭ꯔꯒ ꯊꯥꯗꯣꯏꯗꯨ ꯆꯦꯟꯕꯤꯔꯤꯗꯦ ꯍꯩꯃꯤꯅꯥꯏ ꯅꯪ ꯑꯗꯨ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯨꯟꯅꯝꯁꯦ ꯄꯥꯛꯂ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯍꯥ ꯊꯥꯖꯟꯕꯤꯅꯨ ꯑꯉꯝꯕ ꯆꯨꯝꯅ ꯁꯨꯝ ꯅꯅꯥꯏꯅ ꯈꯪꯗꯅ ꯍꯪꯖꯕꯅꯦ ꯑꯉꯝꯕ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯊꯧ ꯅꯠꯇꯕ ꯊꯕꯛꯇꯅꯦ ꯅꯊꯧ ꯁꯥꯔ ꯍꯪꯉꯛꯀꯅꯨ ꯈꯪꯉꯕ ꯐꯅꯤ ꯑꯉꯝꯕ ꯍꯪꯖꯔꯔꯣꯏ ꯁꯣꯝꯗꯅ ꯑꯄꯥꯕꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯉꯤ ꯁꯤꯒꯨꯝꯕ ꯍꯦꯟꯖꯥꯡꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤ ꯍꯥꯏꯗꯅ ꯊꯣꯡꯉꯤꯕ ꯍꯦꯟꯖꯥꯡꯅꯣ ꯁꯤꯗꯤ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯑꯁꯤꯕꯗꯣ ꯑꯗ ꯑꯣꯏꯅ ꯄꯤꯖꯔꯨꯁꯨ ꯈꯪꯉꯕ ꯂꯩꯍꯥꯎꯅ ꯏꯆꯦ ꯏꯕꯦꯝꯃ ꯉꯁꯥꯏ ꯏꯆꯦ ꯏꯕꯦꯝꯃꯗ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯖꯧꯒꯦꯅ ꯍꯪꯕ ꯆꯪꯖꯔꯛꯄꯅꯤ ꯑꯗ ꯏꯆꯦ ꯏꯕꯦꯝꯃꯅ ꯂꯩꯔꯝꯗꯕꯗꯨꯗ ꯅꯅꯥꯎ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯕꯅꯤ ꯏꯁ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤꯕ ꯍꯧꯖꯤꯛꯃꯛ ꯁꯤ ꯅꯠꯇꯕ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯊꯣꯡꯒꯗꯕꯅꯤ ꯑꯗꯨꯁꯨ ꯍꯦꯛ ꯍꯥꯎꯇ꯭ꯔꯕ ꯅꯀꯣꯛꯇꯨꯗ ꯍꯩꯔꯦ ꯈꯪꯉꯨ ꯏꯑꯅꯤ ꯅꯅꯥꯎ ꯊꯣꯡꯖꯒꯦ ꯏꯆꯦ ꯏꯕꯦꯝꯃ ꯀꯨꯏꯔꯣꯏ ꯐꯠ ꯊꯣꯡꯖꯔꯛꯀꯦ ꯑꯁ ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ ꯁꯠ ꯊꯣꯡꯂꯛꯑꯣꯅꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ
ꯑꯄꯥꯕꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯊꯣꯛꯑꯒ ꯌꯦꯡꯕꯗ ꯎꯔꯦ ꯁꯥꯖꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗ ꯅꯅꯥꯎꯗ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯇꯥꯗ ꯂꯧꯁꯤꯗꯗꯤ ꯆꯠꯄꯤꯈꯤꯅꯨ ꯅꯅꯥꯎ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯇꯥꯗ ꯍꯩ ꯆꯠꯊꯣꯛꯅꯦ ꯁ꯭ꯋꯥꯏꯗ ꯈꯣꯡꯁꯤ ꯊꯥꯗꯧꯅꯦ ꯃꯁꯤ ꯈꯣꯡꯁꯤ ꯊꯥꯗꯧ ꯍꯥꯏꯔꯒ ꯃꯁꯤ ꯊꯥꯗꯣꯛꯇꯦꯅꯦ ꯃꯁꯦ ꯃꯃꯣꯏꯁꯤꯗ ꯐꯥꯛ ꯂꯥꯎꯅ ꯍꯦꯛ ꯀꯥꯎꯁꯤꯟꯕꯨ ꯇꯥꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯂꯧꯁꯤꯗꯗꯤ ꯆꯠꯄꯤꯈꯤꯅꯨ ꯅꯅꯥꯎ ꯃꯇꯨꯡꯗ ꯇꯥꯗꯒꯤ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ ꯇꯥꯗ ꯅꯅꯥꯎ ꯇꯥꯗꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯇꯥꯗ ꯍꯩ ꯃꯤꯅꯣꯏ ꯃꯆꯥ ꯁꯥ ꯅꯣꯏ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯒꯤ ꯂꯥꯏꯔꯁꯨꯗꯅꯕ ꯅꯨꯄꯥ ꯁꯨꯛꯄꯥꯏ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯂꯣꯝꯗ ꯂꯪꯊꯣꯛꯑ ꯃꯁꯛ ꯑꯁꯤ ꯌꯦꯡꯅꯤꯡꯗꯦ ꯂꯧ ꯎꯅꯦꯗꯤ ꯈꯪꯉꯒ ꯂꯧ ꯁꯥꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯅꯤ ꯈꯪꯗ꯭ꯔꯗꯤ ꯂꯧꯗꯨ ꯁꯠꯄ ꯇꯥꯕꯅꯤ ꯃꯄꯨꯅ ꯌꯥꯊꯪ ꯄꯤꯔꯛꯑꯕꯗ ꯃꯄꯨ ꯅꯤꯡꯕ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯈꯣꯡꯕꯕꯨ ꯃꯉꯛꯁꯝ ꯏꯟꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯨꯊꯣꯛꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅ ꯎꯍꯧꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯍꯥꯏꯅꯕ ꯅꯠꯇꯅ ꯃꯣꯏꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕꯥ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡꯗꯨꯗ ꯂꯩꯍꯥꯎꯗꯨ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯇꯞꯅ ꯆꯪꯉꯛꯏ ꯏꯃꯥ ꯍꯜꯂꯛꯑꯦꯗꯅ ꯏꯕꯦꯝꯃ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯍꯣꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯈꯔ ꯂꯩꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯕꯒꯤ ꯊꯦꯡꯉꯛꯏꯕꯅꯤ ꯏꯃꯥꯁꯦ ꯑꯍꯣꯏꯁꯦ ꯑꯩ ꯆꯥꯛ ꯂꯣꯏꯔꯕꯅꯦ ꯊꯤꯔꯛꯑꯒꯦ ꯇꯥꯆꯧꯁꯨ ꯈꯨꯠ ꯁꯥꯒꯗꯣ ꯍꯥꯝꯗꯣꯛꯄꯤꯔꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ ꯑꯩꯕꯨꯗꯤ ꯉꯁꯥꯏꯅ ꯍꯥꯝꯗꯅ ꯂꯩꯔꯦꯗ ꯑꯗꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯏꯇꯨꯛ ꯇꯨꯛꯊꯔꯤꯗꯨꯕꯣ ꯑꯆꯧꯕ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ ꯏꯃꯥ ꯀꯩꯗꯧꯔꯒꯦꯕ ꯅꯆꯥꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯇꯣꯟꯗꯤ ꯇꯣꯟꯕꯖꯥꯠꯅꯤꯀꯣ ꯉꯁꯥꯏꯗꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯣꯝꯕꯗꯣ ꯇꯥ ꯁꯥꯖꯧꯒꯤ ꯃꯤꯁꯤꯡꯗꯨꯅ ꯀꯌꯥꯗꯤ ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ ꯃꯣꯏꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯀꯥꯏꯗꯣ ꯀꯔꯤꯃꯠꯇ ꯂꯩꯇꯕꯖꯥꯠꯅꯤꯀꯣ ꯀꯩꯒꯤ ꯇꯥ ꯈꯣꯝꯕꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯏꯃꯥꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯂꯧꯁꯥꯟ ꯁꯨꯅ ꯄꯤꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤꯔ ꯈꯪꯗꯦꯗ ꯌꯦꯡꯍꯩꯗ꯭ꯔꯦꯍꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯀꯌా ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ ꯇꯧꯔꯝꯅꯤꯌꯦ ꯃꯗꯨꯒꯤ ꯁꯥꯖꯧ ꯍꯥꯏꯕꯗꯣ ꯃꯁꯛ ꯁꯛꯇꯥꯗꯨꯒ ꯌꯥꯝꯅ ꯐꯠꯇꯕ ꯍꯅꯨꯕꯅꯦ ꯃꯗꯣ ꯃꯣꯏꯒꯤ ꯃꯁꯥꯗ ꯁꯦꯜ ꯄꯥꯏꯔꯦꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯏꯃꯥ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯏꯃꯨꯡꯗꯨꯗ ꯏꯃꯥꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯏꯃꯥ ꯍꯣꯏꯕꯨ ꯀꯩꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯧꯕ ꯅꯠꯇꯦ ꯍꯥꯏꯒꯨꯝꯃꯗꯅ ꯏꯃꯥ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯅꯨꯕ ꯃꯗꯨꯒꯤ ꯌꯨꯝꯗꯨꯗ ꯏꯃꯥꯅ ꯍꯦꯟꯅ ꯆꯠꯅꯤꯡꯕ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯇ꯭ꯔꯕꯗꯤ ꯅꯕꯨꯡꯁꯤꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯑꯃꯗꯤ ꯃꯤꯒꯤ ꯁꯦꯜꯁꯤꯡꯕꯨ ꯀꯣꯟꯅꯕ ꯍꯧꯅꯗꯦꯅꯦ ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯆꯠꯇꯕ ꯌꯥꯈꯤꯔꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯁꯥꯖꯧꯒꯤ ꯏꯃꯨꯡꯁꯤ ꯐꯅ ꯁꯦꯜ ꯊꯨꯝ パイꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅꯗꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯁꯤꯅ ꯀꯅꯥꯅꯁꯨ ꯃꯣꯏꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯉꯝꯃꯝꯗꯦ ꯉꯁꯤꯁꯨ ꯒꯣꯔꯣꯕ ꯈꯨꯟ ꯊꯪꯅꯕꯒꯤ ꯂꯩꯔꯥꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯎꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯤ ꯂꯩꯔꯥꯡ ꯃꯔꯩꯒꯗꯨ ꯑꯔꯩꯕ ꯃꯈꯩ ꯀꯣꯟꯗꯨꯅ ꯇꯥ ꯒꯣꯔꯣꯕ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯅꯨꯡꯁꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯦ ꯑꯗꯨꯗꯤ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦꯕ ꯀꯣꯇꯥ ꯒꯣꯔꯣꯕ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯣꯏꯅ ꯂꯩꯅꯤꯡꯉꯦꯕ ꯁꯦꯡꯉꯕꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯉꯝꯖꯔꯗ꯭ꯔꯣ ꯉꯝꯖꯔꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯉꯥꯏꯅ 이닝 이카 땀나 레이버드니 ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯐꯔꯦꯅꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯦꯛꯇ ꯆꯦꯟꯅꯕ ꯇꯧꯔꯁꯤꯅꯦ ꯀꯩꯅꯣ ꯃꯤꯅ ꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯆꯦꯜꯂꯁꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯔꯣꯕꯅ ꯂꯩꯔꯥꯡꯒꯤ ꯂꯦꯡꯖꯨꯝꯗꯒ ꯀꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯒꯣꯔꯣꯕ ꯂꯩꯔꯥꯡꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯣꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯔ ꯐꯪꯅꯕꯒꯤ ꯂꯩꯔꯥꯡꯕꯨ ꯀꯣꯏꯔꯤꯕꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯃꯣꯏꯕꯨ ꯉꯥꯏꯔꯤꯕ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯊꯣꯏꯕꯅ ꯑꯃꯨꯖꯥꯎꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯁꯛꯇꯥ ꯑꯁꯤꯗ ꯌꯥꯗꯅꯒ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯑꯉꯛꯄꯅꯤꯌꯦ ꯊꯣꯏꯕꯅ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯁꯦꯜ ꯊꯨꯝ ꯈꯔ ꯄꯥꯏꯕꯁꯤꯗ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯇꯅ ꯇꯧꯔꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯦ ꯈꯪꯂꯛꯑꯗꯤ ꯍꯤꯒꯠꯂꯤꯕ ꯃꯩ ꯑꯁꯤ ꯍꯤꯗꯅꯤ ꯈꯪꯗ꯭ꯔꯤ ꯃꯄꯨꯟꯁꯤꯁꯨꯕꯨ ꯃꯄꯤ ꯀꯪꯗꯅ ꯂꯦꯟꯒꯦ ꯍꯧꯔꯤ ꯏꯇꯥꯎ ꯊꯣꯏꯕ ꯑꯩꯗꯤ ꯃꯁꯤꯒꯤ ꯒꯣꯔꯣꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯥ ꯍꯦꯛ ꯎꯕ ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ
ꯆꯤꯠꯂꯤꯕꯅꯤꯀꯣ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯩ ꯇꯨꯃꯤꯟ ꯈꯥꯡꯉꯝ ꯑꯦꯔꯥ ꯅꯪꯗ ꯅꯠꯇꯦ ꯑꯗꯨꯗꯤ ꯏꯕꯣ ꯑꯩꯁꯨꯅꯤ ꯑꯁꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯃꯍꯤꯛꯁꯤꯒꯤ ꯃꯅꯥꯛꯇ ꯀꯔꯝ ꯍꯥꯏ ꯇꯧꯗꯅ ꯑꯩꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯝꯃꯤꯅꯣ ꯈꯜꯂꯨꯕꯗꯅ ꯑꯩ ꯍꯧꯖꯤꯛ ꯃꯝꯃꯤꯅꯤ ꯑꯃꯨꯖꯥꯎꯅ 마기 만학다 나아가 자라 파우디 현대 하이버기 강어보니고 낫람드디 마시 마이드 nga 야이버금나 야람동니 한 머럼전 머럼 루드리바 이스 깔레데이 타우데 마사 레이트람니나 와자우디 강해해 수마이나 크라 nganghaudradi kainone pukningda leipienda mayamse khara phongdoktradi kaino apabi yumdani phajabi amadi leihau ngasaidagi suriba thabaktu leptuna ngaihak pothabo oina wari sanari phajabina ise leihau sire nungsa sida koka ngawi tawrisi ngaihak tadam phamgeda ayo ima khwanga se loina te nangdana te phajabi bema ise su khanawa se khara kangabani ising khajik tang thakningbani moigi imongsida ising thakningega haidau tandana ne itomta khangjarabani haisu haibani isi phasu thongna phatkidre he wangang sangang na marol ma lujadriba asuk phattaba mi singsibu kari laina sarakpano khangdi thabak suba ma topa leitabagi sum surabani ko ai moigi mawong asiga hairadi ne thabak suningbadi hairun kau phau kauna ngangna ningde ai sune migi selsi hek singba loikibaga thabak se to adam adu phaudangdi warasu wana khangi bani ai isa singnasu sida thabak suba chatlanu haidana yam hairaponida matang aduda apabi sauna haile ha phajabiya noini de da kaidoriba is yengo thabak asi sugedi haidana kaya nungaina phamna leithoina yengo basi leihauna isebema ngaihak potharambani phajabina isebema nungsaga sabasida mikup amatanida yani ekhoi sujaragi is pothari ne kaina yam pothani ngadi nayumdo ina potharuro ne ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯅꯣꯏꯒꯤ ꯄꯣꯊꯥꯐꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯣꯏꯒꯤ ꯈꯨꯁꯨꯝ ꯑꯗꯨ ꯄꯤꯗ꯭ꯔꯗꯤ ꯅꯣꯏ ꯅꯊꯤꯕꯣꯡ ꯆꯠ ꯑꯗꯨ ꯍꯦꯟꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯅꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯒꯣꯔꯣꯕꯥ ꯃꯤꯒꯤ ꯂꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯐꯥꯎ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯥ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯊꯩꯔ ꯆꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯝꯄꯥꯛ ꯃꯁꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯊꯕꯥ ꯍꯣꯏꯁꯨ ꯃꯇꯥ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤ ꯒꯣꯔꯣꯕꯥ ꯊꯕꯥ ꯍꯣꯏꯅ ꯂꯥꯛꯏꯕꯗꯨ ꯎꯕꯗ ꯒꯣꯔꯣꯕꯥꯅ ꯑꯁꯤꯗ ꯂꯥꯛꯏꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯕꯨ ꯀꯅꯥꯅꯣ ꯃꯌꯥꯏ ꯊꯪꯕꯤꯁꯦ ꯑꯁꯤꯗꯤ ꯐꯖꯩꯌꯦ ꯐꯖꯔꯗꯤ ꯌꯦꯡꯉꯨꯅꯦ ꯅꯣꯏꯅꯤꯁꯨ ꯑꯃꯨꯖꯥꯎꯅ ꯍꯣꯏ ꯐꯖꯩ ꯑꯉꯝꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥ ꯎꯔꯒ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯤꯁꯤꯕꯣ ꯊꯣꯏꯕꯅ ꯑꯉꯝꯕ ꯑꯩ ꯍꯦꯛꯇ ꯀꯧꯁꯤꯜꯂꯒꯦ ꯏꯆꯟ ꯃꯌꯥꯝ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯅꯣꯏꯕꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ ꯒꯣꯔꯣꯕꯥ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯏ ꯊꯪꯕꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯈꯨꯝꯗꯕꯤꯒ ꯇꯧꯏꯅꯦ ꯃꯤꯅ ꯍꯪꯉꯤꯁꯦ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯊꯕꯥ ꯒꯣꯔꯣꯕꯥꯕꯨ ꯊꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯒꯣꯔꯣꯕꯥ ꯑꯃꯨꯛꯀ ꯊꯕꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯀꯩꯅꯣ ꯃꯤꯡ ꯍꯪꯉꯒ ꯈꯨꯃꯝꯗꯕꯤ ꯊꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯍꯪꯉꯤꯗꯣ ꯈꯨꯃꯝꯃꯣ ꯑꯁ ꯍꯟꯗꯣꯛꯑꯁꯦ ꯃꯤꯒꯤ ꯆꯠꯐꯝꯁꯤꯗ ꯁꯨꯝ ꯂꯦꯞꯁꯤꯜꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯟꯗꯣꯛ ꯆꯠꯀꯦ ꯃꯤꯡ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯊꯣꯏꯕꯅ ꯀꯩꯅꯣ ꯂꯩꯁꯥꯕꯤꯁꯦ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕꯣ ꯃꯤꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯅꯨꯡꯁꯤꯅ ꯀꯩꯀꯥꯟꯗꯒꯦ ꯂꯩꯀꯥꯏꯒꯤ ꯅꯆꯦꯗ ꯀꯔꯟ ꯇꯥꯔꯒ ꯃꯁꯛꯁꯤꯡꯁꯤꯒ ꯑꯃꯨꯖꯥꯎꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯃꯥꯟꯅꯕꯤꯁꯤꯗ ꯍꯥꯏꯕꯅꯤ ꯊꯕꯥꯅ ꯆꯠꯊꯣꯛꯁꯦ ꯅꯁꯛꯁꯤꯡꯗ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈꯤꯁꯦ ꯍꯥꯏꯗꯨꯅ ꯊꯩꯔꯒ ꯆꯠꯈꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨꯐꯥꯎ ꯒꯣꯔꯣꯕꯥꯗꯨ ꯊꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯊꯕꯥꯒꯤ ꯊꯣꯡꯒꯥꯜ ꯈꯪꯍꯧꯔꯕꯗ ꯑꯃꯨꯖꯥꯎꯅ ꯑꯁꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯛꯏꯁꯦ ꯑꯁꯤꯗꯤ ꯏꯅꯦ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤꯅꯦ ꯊꯣꯏꯕꯅ ꯍꯣꯏꯅꯦ ꯃꯥꯜꯂꯛꯏꯅꯦ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯇꯕꯅꯔ ꯀꯩꯅೋ ꯃꯁꯛꯁꯤ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯂꯩꯁꯥꯕꯤ ꯐꯔꯝꯃꯤꯅꯤ ꯃꯥꯗꯤ ꯒꯣꯔꯣꯕꯥ ꯋꯥ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯃꯆꯤꯟ ꯆꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯒꯣꯔꯣꯕꯥ ꯊꯕꯥꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯐꯤꯁꯥꯀꯣꯟ ꯃꯊꯛ ꯑꯗꯨꯗ ꯐꯤ ꯁꯥꯗꯕꯤ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯅꯪꯒꯤ ꯎꯡꯉꯒ ꯂꯩꯕꯤꯁꯦ ꯀꯔꯤ ꯋꯥꯈꯟꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯃꯁꯤꯗ ꯑꯗꯨꯝ ꯍꯦꯛ ꯎꯡꯗꯅ ꯂꯩꯁꯤꯕꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯈꯜꯂꯝꯃꯔꯣꯏ ꯌꯥꯝꯅ ꯁꯥꯗꯨꯒꯤ ꯋꯥꯈꯟ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯒꯤꯗꯣ ꯂꯥꯏꯖꯥ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯒ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯕꯀꯣ
ꯑꯩꯁꯦ ꯄꯨꯔꯥ ꯂꯥꯏ ꯐꯗꯤꯕꯤꯅꯤꯀꯣ ꯃꯥꯅ ꯈꯜꯂꯝꯃꯤꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯊꯥꯗꯣꯏ ꯑꯁꯤꯗ ꯁꯨꯝ ꯍꯥꯏꯗꯅ ꯂꯩꯌꯦꯕ ꯅꯪꯅ ꯏꯕꯦꯝꯃ ꯅꯪ ꯃꯉꯣꯟꯗ ꯂꯩꯍꯧꯗ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯑꯣꯛꯇꯕ ꯅꯨꯄꯤ ꯆꯣꯞꯄ ꯃꯉꯣꯟꯗ ꯂꯩꯔꯒ ꯅꯄꯨꯟꯁꯤꯗꯣ ꯅꯥꯄꯤ ꯀꯪꯗꯅ ꯂꯦꯟꯅꯕ꯭ꯔꯣ ꯍꯥꯟꯅ ꯃꯥꯒꯤ ꯃꯁꯛ ꯈꯪꯍꯧꯔꯤꯁꯦ ꯌꯥꯝ ꯐꯔꯝꯅꯦ ꯃꯥꯁꯨ ꯅꯪꯅ ꯋꯥꯔꯤꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯁꯔꯨꯛ ꯆꯥꯝꯃ ꯋꯥꯕ ꯑꯣꯏꯁꯅꯨ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯗꯤ ꯃꯥ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯥ ꯑꯩꯅ ꯉꯛꯏꯗꯤ ꯃꯣꯏꯒꯤ ꯃꯃꯥꯗꯨꯅꯤꯅꯦ ꯏꯁ ꯁꯦꯜ ꯄꯥꯏꯔꯕꯅꯦ ꯀꯥꯏꯗꯅ ꯃꯤꯒꯁꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯩ ꯃꯑꯣꯡꯅꯤꯅꯦ ꯃꯣꯏꯅ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯜꯗꯨꯗ ꯃꯤꯅ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯃꯣꯏ ꯌꯥꯒꯗ꯭ꯔꯕ ꯂꯥꯏꯖꯥ ꯇꯣꯛꯑꯁꯤꯁꯦ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯂꯩꯖꯔꯅꯤ ꯑꯩꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯨ ꯒꯣꯔꯣꯕ ꯍꯣꯏꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯏꯃꯥꯏ ꯄꯦꯝꯃ ꯌꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯐꯖꯅ ꯁꯥꯔꯦꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯅꯒ ꯁꯤꯒꯤ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯐꯪꯉꯗꯤ ꯏꯁ ꯀꯣꯅꯨꯡꯒꯤ ꯂꯩꯃꯅ ꯀꯩꯗꯧꯔꯨꯅꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯃꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯥꯜꯂꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯁꯤꯔꯅꯦ ꯍꯣꯏꯗ ꯍꯦꯛꯇ ꯀꯧꯔꯒꯦꯗ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔോ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯄꯥꯕꯤꯅ ꯀꯅꯥ ꯍꯪꯕꯅꯣ ꯁꯣꯝꯕꯣ ꯌꯨꯝꯁꯦ ꯒꯣꯔꯣꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯅꯥꯅꯣ ꯁꯣꯝꯕꯣ ꯀꯩꯅꯣꯅꯤ ꯋꯥꯁꯦ ꯒꯣꯔꯣꯕꯕꯨ ꯂꯩꯇ꯭ꯔꯣ ꯂꯩꯔꯗꯤ ꯃꯥꯒ ꯑꯣꯏꯅ ꯁꯥꯟꯅꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯁꯣꯝꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯥꯒꯤ ꯃꯃꯥꯅꯤ ꯑꯣ ꯁꯨꯝꯗꯧꯕꯅꯤ ꯋꯥꯁꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗ ꯑꯩꯒꯤꯁꯦ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏꯅꯦ ꯍꯥꯏꯗ ꯋꯥꯗꯨ ꯀꯣꯛ ꯍꯥꯏꯔꯣꯅꯦ ꯁꯨꯝ ꯀꯣꯊꯗꯅ ꯂꯩꯔꯅꯨꯅꯦ ꯂꯥꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩꯅꯣ ꯌꯥꯝ ꯀꯦꯡꯉꯤꯅ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯇꯕꯤꯒ ꯁꯥꯏꯌꯦ ꯀꯩꯅꯣꯅꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯒꯣꯔꯣꯕꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯒ ꯃꯔꯤ ꯂꯩꯅꯔꯛꯏꯕꯁꯦ ꯀꯨꯏꯔ ꯃꯥꯜꯂꯦ ꯑꯗ ꯒꯣꯔꯣꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯣ ꯈꯪꯉꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯣ ꯁꯣꯝꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯈꯪꯕꯤꯔꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯕ ꯂꯥꯛꯄꯤꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯗꯤ ꯊꯣꯛ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯀꯩꯗꯧꯔꯨꯅꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯄꯥꯕꯤ ꯂꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯈꯨꯃꯝꯗꯕꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯣ ꯃꯁꯤꯗꯤ ꯄꯨꯔꯥ ꯀꯣꯛ ꯕꯦꯔꯥ ꯂꯩꯕꯖꯥꯠꯅꯤꯀꯣ ꯃꯤꯅ ꯍꯥꯏꯔꯤꯒꯁꯤ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯨꯝꯗꯕꯤꯒ ꯇꯧꯋꯦꯕ ꯃꯁꯤꯗꯤ ꯅꯥꯇ꯭ꯔꯪ ꯑꯃ ꯆꯠꯂꯝꯅꯤ ꯃꯁꯤ ꯁꯣꯏꯗꯅ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯕꯁꯤ ꯃꯤ ꯂꯥꯛꯏ ꯈꯣꯠꯂꯤꯁꯤꯁꯨ ꯐꯤꯗꯥꯒ ꯊꯥꯅꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦꯀꯣ ꯑꯄꯥꯕꯤ ꯏꯃꯨꯡꯗꯒꯤ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯜꯁꯦ ꯄꯥꯏꯔꯣ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯌꯥꯅꯤꯗꯤ ꯈꯜꯂꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯏꯖꯠ ꯃꯃꯜꯅꯤ ꯁꯦꯜꯁꯦ ꯏꯍꯦꯔꯥ ꯀꯩꯅꯣꯗ ꯁꯣꯝꯅ ꯇꯧꯔꯛꯏꯁꯤꯕꯣ ꯁꯤꯕꯨ ꯍꯧꯅꯕ ꯋꯥꯗ꯭ꯔꯗ ꯁꯦꯜꯒ ꯄꯤꯔꯛꯇꯅꯒ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯦꯜ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯣꯝꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯕꯁꯦ ꯀꯩꯅꯣꯗ ꯑꯩꯗꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦꯗ ꯅꯆꯥꯅꯨꯄꯥꯗꯣ ꯀꯧꯊꯣꯔꯛꯑꯣ ꯅꯆꯥꯅꯨꯄꯥꯒ ꯑꯣꯏꯅ ꯑꯩ ꯋꯥꯔꯤ ꯆꯞ ꯆꯥꯕ ꯑꯃ ꯁꯥꯟꯅꯒꯦ ꯏꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯩꯅ ꯈꯪꯅ ꯇꯧꯔꯛꯑꯕꯅꯤ ꯁꯦꯅꯦ ꯄꯥꯏꯔꯣꯅꯦ ꯁꯦꯜꯁꯤ ꯍꯦꯔꯥ ꯅꯣꯏꯒꯤꯁꯤꯗꯤ ꯃꯤ ꯎꯁꯤꯟꯃꯟꯗꯦꯗ ꯏꯆꯥꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯀꯣꯏꯕꯤꯔꯦ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯃꯥꯡꯍꯟꯕꯤꯔꯦ ꯑꯗꯨꯒ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯁꯣꯝꯅ ꯈꯜꯂꯤꯁꯤꯕꯣ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯇꯥꯅꯤꯡꯗꯦꯗ ꯀꯩ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯁꯣꯝꯒꯤꯗꯨꯕꯣ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯩꯅꯣ ꯁꯥ ꯁꯟꯗꯧꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄ꯭ꯔꯣ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯁꯥꯒꯤ ꯏꯖꯠꯇꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦꯗꯤ ꯂꯩꯇ ꯅꯨꯄꯥꯅ ꯍꯥꯏꯔꯕꯅꯦ ꯁꯥꯗꯅ ꯌꯥꯔꯤꯗꯨꯕꯣ ꯑꯗꯨꯗꯤ ꯃꯁꯥꯅ ꯃꯥꯡꯖꯕ ꯇꯥꯕ ꯍꯣ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯄꯪꯕꯁꯤꯗꯅꯦ ꯊꯦꯝꯗꯅ ꯍꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯍꯧꯔꯤꯕ ꯍꯧꯒꯦꯔꯥ ꯍꯧꯔꯣꯏꯔꯥ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯗꯤ ꯀꯩꯗꯧ ꯉꯝꯗꯧꯔꯤꯒꯦ ꯑꯩꯒꯤ ꯏꯆꯥꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯀꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯆꯥꯗꯤ ꯅꯨꯄꯥꯅꯤ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯏꯆꯥꯗꯤ ꯀꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗꯕ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯁꯦꯜꯁꯤ ꯂꯧꯔꯒ ꯅꯌꯨꯝꯗꯅꯦ ꯏꯔꯦꯟꯖꯅ ꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯗꯕꯤ ꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯗ ꯋꯥ ꯃꯈꯥ ꯌꯥꯝ ꯁꯥꯡꯗꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯃꯤꯅ ꯇꯥꯔꯒ ꯅꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯇꯣ ꯍꯦꯟꯅ ꯁꯣꯛꯀꯦꯗꯅꯤ ꯂꯥꯏꯕꯤ ꯋꯥꯈꯜ ꯈꯜꯂꯛꯏ ꯉꯥꯡꯅꯕꯗ ꯑꯣꯏꯗꯧ ꯃꯥꯜꯂꯛꯇꯕꯅ ꯁꯦꯜ ꯑꯣꯏꯅ ꯂꯧꯔꯒꯦ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯂꯥꯏꯕꯤꯗꯨ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯥꯏꯕꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯣꯟ ꯄꯨꯝꯕꯗꯨ ꯇꯝꯃꯤ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯗꯦ ꯃꯔꯝꯗꯤ ꯃꯁꯥꯒꯤ ꯏꯖꯠꯇꯒꯤ ꯁꯦꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯃꯃꯥ ꯃꯆꯥꯅꯤ ꯏꯃꯥ
ꯁꯦꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯦꯗ. ꯌꯥꯝꯕꯅꯤ ꯏꯕꯦꯝꯃ. ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ. ꯅꯪꯁꯦ ꯄꯪꯗꯤ ꯄꯪꯃꯟꯀꯣ ꯏꯕꯦꯝꯃ. ꯑꯗꯨꯛ ꯂꯥꯏꯅ ꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕꯅꯤꯗ. ꯏꯃꯥ, ꯑꯩꯁꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ. ꯇꯥ ꯒꯧꯔꯣꯕꯗ ꯂꯩꯍꯧꯗꯕꯁꯦ ꯑꯩ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯦꯗ ꯏꯃꯥ. ꯍꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ. ꯅꯔꯥꯏꯕꯛꯇ ꯇꯝꯃꯝꯗꯕꯅꯤꯅ ꯍꯦꯛ ꯈꯟꯗꯣꯛꯎ. ꯁꯦꯜꯁꯤꯅ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯑ ꯂꯣꯏꯔꯤꯁꯤ. ꯈꯔ ꯂꯩꯔꯒꯅꯦ ꯑꯄꯪꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯍꯦꯛ ꯂꯩꯈꯣ ꯏꯆꯥꯁꯤꯗꯤ. ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯃꯥ. ꯒꯧꯔꯣꯕ ꯉꯁꯤꯁꯨ ꯃꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯒ ꯊꯕꯥꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯤ. ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯕꯥꯗꯤ ꯊꯣꯡꯒꯥꯟ ꯂꯥꯟꯅ ꯊꯣꯛꯄ ꯐꯥꯎ ꯍꯦꯛ ꯇꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯏꯃꯥ, ꯑꯁꯤꯒꯤ ꯒꯧꯔꯣꯕ ꯍꯥꯏꯕ ꯑꯣꯛꯇꯕ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯂꯥꯛꯑꯒ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯕꯨ ꯅꯠꯇꯦ. ꯂꯩꯀꯥꯏ ꯃꯤꯅꯒ ꯑꯩꯁꯤ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦꯕ ꯑꯁꯤꯕꯨ? ꯅꯪꯗ ꯅꯠꯇꯦ ꯏꯃꯥꯁꯨꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯖꯥꯠꯅꯤ. ꯑꯁꯤ ꯅꯕꯨꯡꯅꯒ ꯌꯨꯝꯗ ꯂꯩꯔꯝꯗꯕꯒꯤ ꯐꯕꯅꯤꯀꯣ. ꯅꯕꯨꯡꯅꯒ ꯌꯨꯝꯗ ꯂꯩꯔꯝꯕ ꯊꯣꯛꯑꯗꯤ ꯁꯥ ꯂꯥꯟ ꯁꯥꯟꯅꯗꯧꯅꯤꯀꯣ. ꯅꯕꯨꯡꯒꯤ ꯃꯁꯤꯡ ꯃꯇꯥꯗꯨꯒ ꯈꯠꯅ ꯆꯩꯅꯕꯒ ꯊꯣꯛꯑꯣ. ꯑꯗꯒꯤ ꯃꯣꯏꯒꯤꯗꯤ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯑꯒ ꯊꯝꯕ ꯃꯤꯁꯤꯡꯗꯨꯅꯒ ꯅꯕꯨꯡꯗꯨ ꯐꯨꯔꯣ. ꯑꯁ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ. ꯈꯜꯂꯨꯕꯗ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏ. ꯃꯁꯤ ꯊꯣꯛꯑꯒꯅꯦ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯨꯅꯤꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ. ꯍꯥꯏ ꯑꯗꯨꯝꯅꯒ ꯇꯧꯔꯨꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯃꯣꯏꯁꯤ ꯃꯤ ꯃꯈꯜ ꯑꯃꯅꯤ. ꯃꯤ ꯃꯥꯟꯕ ꯁꯥ ꯍꯥꯏꯕꯗꯣ ꯃꯣꯏꯁꯤꯅꯤꯀꯣ. ꯃꯣꯏꯒ ꯃꯥꯟꯅꯕ ꯈꯛ ꯌꯥꯗꯦ. ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯁꯨꯝꯅ ꯈꯥꯡꯒ ꯂꯩꯔꯤꯁꯤꯕꯨ ꯏꯃꯥ? ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅ ꯇꯧꯕꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏ. ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅꯒ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯉꯍꯥꯛꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯄꯤꯔꯅꯤ. ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯑꯄꯥꯕꯤ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯉꯤ. ꯏꯃꯥꯒꯤ ꯒꯧꯔꯣꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯝꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯦ ꯍꯥꯏꯔꯤꯕꯁꯦ? ꯑꯁ ꯏꯃꯥ, ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯅꯣ ꯑꯗꯨꯅ? ꯀꯅꯥꯅ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕ ꯑꯗꯨ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯇꯧꯅꯨꯀꯣ. ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯅ. ꯃꯣꯏꯒꯨꯝꯕꯤ ꯂꯥꯏꯔ ꯁꯤꯖꯤꯟꯅꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯒꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯗꯧ ꯅꯠꯇꯦꯀꯣ. ꯍꯣꯏꯕ, ꯈꯪꯉꯤꯕ ꯏꯃꯥ ꯑꯩꯁꯨ ꯂꯣꯏꯅ. ꯈꯪꯉꯒ ꯀꯔꯤ ꯇꯧꯕꯒꯤ ꯂꯨꯝꯕ ꯆꯠꯂꯤꯒꯦ ꯑꯗꯨꯗꯤ ꯅꯪ? ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯡꯉꯤꯍꯦ. ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ. ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯆꯦꯜꯂꯝꯕ ꯑꯗꯒꯤ ꯅꯈꯨꯠ ꯁꯥꯡꯉꯨꯕꯒꯤ ꯑꯩꯅ ꯁꯦꯜ ꯄꯤꯗꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯌꯥ ꯌꯥꯝꯃꯒꯦꯕ? ꯍꯟꯗꯛꯇꯤꯅꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯧꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯜꯒ ꯄꯥꯏꯕ ꯈꯨꯠꯆꯥꯕꯤ ꯏꯃꯧ ꯑꯃ ꯑꯩꯅ ꯊꯤꯔꯗꯧꯅꯤꯀꯣ. ꯅꯪ ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯔꯔꯣꯏꯀꯣ. ꯏꯃꯥ, ꯅꯪ ꯑꯝꯇ ꯊꯣꯛꯈ꯭ꯔꯣꯁꯤ. ꯑꯩ ꯀꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯄꯣꯊꯥꯎꯒꯦ. ꯁꯥꯒ ꯁꯥꯒꯠꯂꯛꯄꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯉꯥꯡꯉꯤꯕ. ꯑꯄꯥꯕꯤ ꯉꯥꯡꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯂꯩꯍꯥꯎꯅ ꯀꯥ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯂꯩꯍꯥꯎ, ꯅꯪ ꯋꯥꯏ ꯇꯩꯔꯤꯔꯥ? ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ. ꯅꯪꯒꯤ ꯋꯥꯏ ꯇꯩꯕꯒꯗꯣ ꯂꯥꯏꯔꯤ. ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯌꯥꯅꯤ ꯏꯆꯦ ꯏꯕꯦꯝꯃ. ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯅꯥꯎꯗ. ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯏ. ꯅꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯊꯟꯗ ꯌꯥꯎꯕꯁꯦ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯇꯅ ꯐꯥꯅꯕ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯃꯗꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯑꯣ ꯍꯥꯏꯌꯨ. ꯃꯈꯥ ꯇꯥꯅ ꯇꯧꯔꯕꯗꯤꯅꯦ ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯅꯤꯀೋ. ꯏꯆꯦ ꯏꯕꯦꯝꯃꯅ ꯈꯟꯕꯤꯔꯤꯕꯗꯨ ꯑꯣꯟꯅꯔꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯏꯆꯦꯒꯤ ꯏꯆꯥꯅꯤꯄꯥꯗ ꯏꯔꯥꯡ ꯇꯧꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ. ꯏꯕꯨꯡꯉꯣ ꯒꯧꯔꯣꯕꯅ ꯂꯥꯛꯇꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯝꯃꯔꯕꯅꯤ. ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯖꯗꯕꯅꯤ. ꯀꯔꯤ? ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯒ ꯃꯔꯥꯜ ꯍꯦꯛꯇ ꯊꯥꯡꯖꯤꯟꯕꯒꯤ ꯋꯥꯅꯤꯅꯦ. ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯏꯕꯦꯝꯃ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯣꯏꯒꯤ ꯅꯆꯥꯅꯁꯨ ꯂꯧꯒꯗꯕ ꯅꯠꯇꯦ ꯈꯪꯉꯦꯗꯅ. ꯏꯁ, ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯣꯏꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯗꯒ ꯃꯔꯥꯜ ꯁꯤꯕ ꯁꯥꯔꯗꯅ. ꯏꯆꯦ ꯏꯕꯦꯝꯃ, ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯅꯆꯥꯅꯨꯄꯤꯗꯨ ꯐꯥꯖꯤꯜꯂꯨ. ꯂꯩꯍꯥꯎ, ꯃꯁꯤꯗ ꯌꯥꯅꯔꯛꯇ꯭ꯔꯕꯗꯤꯅꯦ ꯑꯩꯗꯤ ꯁꯛ ꯃꯥꯏ ꯌꯦꯡꯉꯛꯑꯣꯏꯀꯣ. ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ. ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ. ꯉꯁꯤꯁꯨ ꯒꯧꯔꯣꯕ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯕꯤ ꯀꯨꯁꯨꯝ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯇꯥ ꯒꯧꯔꯣꯕ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯀꯨꯁꯨꯝ, ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣ. ꯀꯩꯗꯧꯒꯦ? ꯅꯪ ꯅꯪꯉꯔꯣꯏꯗ꯭ꯔꯣ? ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯕꯨ ꯅꯈꯨꯠ ꯆꯟꯕꯤꯔꯤꯒꯦ? ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯌꯨꯝꯗ ꯂꯩꯈꯣ ꯍꯥꯏꯔꯤꯕꯅꯣ? ꯃꯗꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤꯗꯅ. ꯅꯨꯡꯁꯤꯔꯗꯤ ꯅꯌꯨꯝꯗ ꯑꯩꯕꯨ ꯀꯣꯛ ꯄꯨꯁꯤꯟꯕ ꯀꯩꯗꯧꯒꯦ? ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯑꯩ? ꯀꯨꯁꯨꯝ, ꯅꯪꯁꯤꯗꯤ ꯌꯥꯝ ꯉꯥꯏꯉꯝꯗꯦ. ꯀꯔꯤꯅꯣ ꯈꯪꯗꯦ ꯒꯤꯔꯤ ꯍꯦꯛ ꯇꯛꯑꯗꯅ. ꯇꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯕꯨ ꯃꯤꯅ ꯈꯪꯅꯔꯛꯑꯗꯤ ꯀꯔꯤꯅꯤ ꯍꯥꯏꯗꯧꯔꯤꯒꯦ? ꯅꯪ ꯑꯩꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯗꯧꯔꯤꯒꯦ? ꯑꯁ, ꯇꯥ ꯒꯧꯔꯣꯕ, ꯅꯪ ꯑꯗꯨꯝꯅ ꯋꯥꯁꯦ ꯀꯟꯊꯣꯛꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯒꯦ? ꯀꯨꯁꯨꯝ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯁꯦ ꯈꯔ ꯄꯣꯊꯥꯒꯦꯅ ꯂꯥꯛꯄꯅꯦ. ꯅꯪꯒꯤ ꯏꯁꯧꯗꯣ ꯑꯩ ꯇꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄ ꯅꯠꯇꯦ. ꯑꯩꯒꯤ ꯏꯁꯧꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯉꯁꯤꯃꯛ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯥ ꯒꯧꯔꯣꯕ. ꯑꯣ, ꯐꯔꯦ. ꯅꯪꯅ ꯌꯥꯝꯅ ꯆꯦꯟꯅꯤꯡꯉꯒꯅꯅꯦ ꯀꯅꯥꯗꯅꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨ. ꯑꯩꯗꯤ ꯅꯪ ꯂꯧꯕ ꯉꯝꯃꯣꯏ. ꯇꯥ ꯒꯧꯔꯣꯕ!
Nang ay sikari niya na kange. Nang gise bu suci bahay duro. Kusum. Nang nganghauray. Nganghauray ko nang. Ay salak. Ay makata na nang ginalak talay ningak trebay. Asum na goroba sauna mapam adudagi chatki. Kusum susatki ba goroba bu sauning na amadi waraw na yengduna lehawi. Goroba hidak su khara thakseluraga namidang wairam aduda thaba hoigi thonggal da yu ngauri lai. Matang chana thaba su potphamdagi mana masing leuraga halakpani. Goroba thaba bu ubada Thaba, nangai ko. Ngasi din nang aina uwa hangbu kumomdanan sa kibiyarin. As, kaino, migi mamang sida lip sila isiba. Hando sa isake. Karigi hando pa. Hando ay, wari shagi daw na iga. Kaino, nayu thagsilaga saida karantara isiba. Mina uraga ibo kainong kan kiniye. Hando sa isake. Ay, napi na yam lamhiano. Goroba ina paong kiba napi amat pa ngasi fa. Ay gyoy dana tokitri. Nang sungasidi, ay gyoy batari dana. Lao na. Lao! Asi haiduna makudang do tap law na hekta pairei. Thaba makut phat kanthalaga gorobagi mamai do khopak na thazali. Khangra na! Mi adu usitaba. Nang na dum hekta tawya ba nupi wena khalar baisa. Chokhatta ba sidi. Oh. Ngasi fa. Ima na fa bu khopak na sik thadri ba ngonda. Kasuri tu binang gumuna su khopak na thaba saro. Adu di nang nuai ning sidi nam. Asi haiduna goroba thabagi makudang do paiduna chingba hawi. He! Kaino kudang paisa. Yamdo thado. Kudang si thado habene. Thado habene. Kana lege. Aibom da kanbiyo. Kana lege. Aibom da kanbiyo. Adumna aniduna muknari ngai. Ningthiamna gorobagi makutu satokuna. Mamai mamik khangda kin hanjin thinjin ba hawi. Ayama saishi. Ai, kana. Ha? Migi mamai sida kinnaga thinjilai Ningthiam hande. Asawuna mang thaduna gorobabu tamthina phuri. Gorobadi yu kharaga thaksilubana makhut hanba ngamde chaina du khangi mana nakpada lairamba mising adusu mahai chensinari adubu khamdokpagi mahut hanadagi gorobagi imong manung nungsidaba mising oibana ningthemna goroba phuriba aduda yauksilei mi phuri haidana khamdokpa chensilakpa nupi kharana gorobo oiramba aduda asumna hainai masigi goroba haiba oktabasi oire adudi phuzallu khariyamna phuhau na hasa phuzallu mado matang saringaida mayam changdana khara warak hau Mathong zadaba thabak tawrambagi oirini mayamna phurise nupi amana amuk phu moigumba se khariyamna phura phadawni matang sari gaida moigi mama ampa mibu karisu leitana khanba ani disune phura phadawni nupi amana amuk macha nupa san saliba lisa sajase mama ampa ni yadana tawrini moigumba sidine khatoga phadawni ko mi na marona mo sitriba mi lamnaba aduda thadoisu taha chelaktuna kaidawba yawbanu yengba lakpani inama kana kaidawre haino Asi haiduna yengubada ure gorobana mamai mamitu ina pungtai tai khei chaina khangduna taraga leiribado madu ubada thadoi tapna machindagi ta goroba asi haiduna machindagi thoki mataw adu ubada mamitagi pi sumarik ama sinthari adabu mikup kharagi matung amuk mapidu phatphat taithokuna kalak peli haibagi mawongum yengduna leiri ngaihaki matung sajau amadi apabisu pau adu taraduna nupa ama aniga thodok thokhamduda chele Apabi macagi matawdu ubada. Is! Lori dana isa sidia. Hai, kana no. Ay isa po sok tina pubiri ba siya. Ay isa po asum na puri ba noy. Nungay ni ba noy. Apabi na kayo hedo yengo ba noy. Kara ahal oy rabi napi amana. Apabi ya. Kayo nang naparap laaga nang nangangido. Mayam na puri se. Nasano pas na kayo tawrambagi no habedi ng kanglabraw. Ay isa na kariya kaya ba tawrambagi hay sibo. Kayo daw ba hay babu kayo no. Nachanu pas na yu ngauraga migi lay sabi machada kadan tarubagi mayam changdana wara iba khanglabra ibema nachadu kharasu wara unya adugi bo sok tamthina phuba hauna brada noi gi se tawgi ono tawba ma yawi ai gi sa sida masi yengune masya lale khole haibagi mahut manga ga se kaya da haigalino yengune se hera ise noi su taning deda isa se mayam changdana phuri se khamduk pibagi mahut noi na kum hai yengbagum yengi bado ai loi khangbajani Ho ibema yenge yauna yengiba khangaba yenge yauna yengiba nasa nupa oktaba nupi bu sana pokumna khanba nasa se matang saringe mayam changdana warak hanba khanglabra oh adubudi noi mayam apabi ana kedor yengo bonoi asi haiduna machanapa do mana purapa nupa kharaduna thangduna mayumda pukhi goroba mayam changdana yam tamthina phukhiba oibana matam khara leiraga layengba ngamdana taibam palasi thadokuna chetki haujikti macha leitraba apabi amadi sajau macha kainabagi maichakna mapun sidu wana lenba tarami
matam amada sel paire moi mangaire haiduna mibu tuhatiba karisu leitana khankhiba moina tawjaruba phatraba mayam aduna ngasidi macha kaina bagi maichak tu khangduna wana lenki